Khandoktringeida Census Touba Yaroi Haibagi Khongjang Kakching District Youth of PANGANTABI YOP na INDO-BURMA SUGNU Road PARINGDA no NRC no Census ki Flag March campaign ama ngasidagi CHATHABA HOUKHRE campaign for just and fair delimitation JFT na state asida manipur miyam galoina na changsilakliba Khongjang ngasiba mapung fa na saugatuna PANGANTABI da leiba semdo amadi tongan ba club singi volunteer singaloina na no NRC no Census ki Flag sing miyam tinbang pham sing lambi gi na yeta hobo upal sing yauna Kaithela Chingong Pham Sing the Flag March campaign Tauki YOP ki Finance Secretary TS Riskanta na Phongdokibada YOP na no NRC no Census Haiduna Tangchilak Ilba Flag March campaign asi INDO-BURMA SUGNU Road PARINGDA Lairiba Imallup Sing CSO Sing amadi Club Singa amatta oina chatminaduna hena mai pakna ba hotna minase haiki NRC Khandoktringeida Census Touba Yaroi Haibagi Flag March campaign aduda YOP gi maru oiba thopuba sing volunteer sing amadi semdongi thomi sing su saruk yaki JFD na NRC tawdana Census Touba Yaroi Haiba Changchilakliba Khongjang asida burning issue asida Kakching district ki manung sana leiba PANGANTABI da Yaroi PANGANTABI masung sendo club ka tusam naraga INDO-BURMA SUGNU rota no NRC no Census Haiba flag march ama mapung phana sathaki ba flag march asida iramdam khungang sida leiba youth kaya amasong Yaroi PANGANTABI ga sendo club ka kusam naraga ai flag march asi INDO-BURMA SUGNU rota mapung phana mayamda rally ama khusinaki